pauda National Sports University ki lam onaba hotnabada ngasi harau thel amadi senjam chirang ani gi lonaba mafamda police amadi miyam gi marakta akan mamongda khuthoknakre Wangoi Saitu amadi Singhat AC Singi Maraki Mikhal Lakliba November Tareta Pangthoklagani Mikhal asigi bot masing thibana tha asimaki tarada pangthoklagani Private school na khumang sausilakpa government school na marai chaitharakpana drop out maheroi gi masing hengalakpani haina Education Minister S Rajena Phongdokre Amadi haukiba pung kunmari asida COVID-19 positive oiba miyoi ama laikhidabaga loinana anauba positive oiba miyoi chani yangkai thengnakre Kurumzari Times of Manipur numidangi pau mideng tabiri basingbu luchingbina taram nokchari hauzik pau sandongna pizari hauzik kautrukta sariba National Sports University gi land demarcation tauna ba hotnabada ngasi lamsang police station gi manung chanba harau thel amadi senjam chirang ani gi lona ba mafamda police amadi miyamga hingsa yauna akan mamongda khothoknakre Imphal West ki additional SP Law and Order amadi Deputy SP Commando yauna puna police tararom phibam thina asok apandangkre Thaudok thokpham nagi phangba pauda hairiba lam asi demarcation taunabagi damak ngasi ayuk pung 8 aduai dagi District Administration Imphal West Imphal Police Imphal West Special Commando Mapan suba IRB amadi Kangpokpi Police Team ama changshinduna demarcation taunaba hotnaringaida mafam aduda hanadagi leiramba chingi praja kayana demarcation adu Kangpokpi gi authority amadi civil society sing yaudana tauba yaroi haina athingma pike Maduda nakal ani gi marakta akadba ukhatna bathorakpadagi police tamna nauri amasung nung kaya leptana thomjelake Police ki maikai dagi su handuna miyam adubu tankhaina ba tear gas smoke bomb na chingba kaya kaptuna honaki adumakpu chingthak tagi nauri amadi nungdum kaya huntharakpana police personnel kaya ma asokapan nangke Ayuk pung taramathoi makhai aduaida Imphal West Police na ahenba enforcement team kaya amaga kokshinduna akan mamongda fibam adu lakshinaba honaki talak aduda khudong chabala hoduna settlement department gi team na changshinduna hairiba mafam sing aduda GPS location lauduna mai pakna demarcation loke ngasi irang aduda soklaba police personnel sing adudi additional SP LOTA Sankardeva Deputy SP Y Kishore Chan amadi atopa police personnel nipan amasu mai makok makhut amadi makhongda asokapan nangke Akoi nuzik lejari mafam asi senjam chirang amadi harau thel ani gi lonaba mafam amadani hairiba mafam asida ngasi ayuk pung 9 adwai gi hauraga police amadi praja miyam gi marakta akan mamongda chayetnaba ukhatnaba gi fiwam da leri praja miyam gi maikei dagi su police tamna nung thomba amadi nauri kapsan na chingba kan mamongda mungna thokli police ki maikei dagi su hairiba mafam asida Yagasya kaya kaptuna praja miyam tankhaina honari marak asida khoina fujujik phangjaba pauda police officer ani yauna police personnel kaya ma sok apan nangkre paudonjari ba sarana cameraman sir korina TOMTV News Imphal Handak National Sports University ki final demarcation ga mari laina na KSO Sadar Hills na shinduna kauriba banasi khudakta handokadabani karigumba handoktrabadi masida thorakpa afafata khudima KSO amadi harautel range ta leriwa El Tangnum Village Ugadabani, Haukiba English Singani Taranipan gi February Anida Sports Minister led Pau Haukipa Madi, Segmai AC ki MLA Ice Dingo Yauna NSU ki Saipu Harautel Koba Madi, NSU ga Mari Lena Batabakta Apan Bapi the Vahaina Yanakiba Wafam do Violet Tobani Haina, Lumnalawe. Housing NSU Sariba Mafam Asi, Imphal West Chalava Gazette Pongkraba Mafam Amani, Maram Aduna, Mafam Asigi Responsibility Imphal West Kini, Aduga Lamma Puna Senjam Kuno Amadi Senjam Chirang Amadi Kautruk Miyangi Oirava Asengbalani. Matamamada State Darbargi Kuthangda Ipa Ipugi Asengba Humang Mamalna, Lupatara Humdoida Lehauraba Mafam Amani. Yanakiba Warol Adugi Matung ina KSO Groofna, Nakoigi Oiba Jenan Document Sing, Putoktuna Higher Authority the approach to view, Aduna Taduna, Marshal Power Sing Naraga Aki Akangi Tabak Hekta Togani Haibagi, Ideology Adu Thadok Piu Haina Senjam Kuno Amadi, Senjam Chirang Joint Development Organization at Thadorokpa, Cherol Amana Kangalakli.
22 Wangoi 51 Saitu amadi 60 Singhat Assembly Constituency ahum asigi maraki mikhal lakliba November 3 pangthoklagani haina Election Commission of India na ngasi lauthokre hariba mikhal asiga masing thibana tha asimaki tarada pangthokani hariba by election asigi damak mirep pishinbagi aroiba numit chaliba October tha asigi kun faubani scrutiny na mathangi numit October gi kun mathoida pangthokani mirep che lauthokpagi aroiba numit na October kulhumdoini ngasi ECI na mikhal gi numit lauthokhibaga loinana Wangoi loinana Kangpokpi amadi Churachandpur district pumbada ngasidigi hauna model code of conduct chanaba hokre panbayai madudi ECI na hana thokiba cherol amada lilong amadi wangjing tentha AC anigi maraki mikhalsu hariba November 3 pangthokani haina lauthokpa leikhrabani Lakliba November 3 pangthokadoriba lilong AC gi by election ga mari leinana lilong kendra gi hanagi MLA Abdul Nasir na ngasi kendra sigi manung channa leiba leiprakpamda bot khomba chalubada mioi kharana changba yaroi haina athingba pirakpadagi irang thokre Thaudok aduda MLA gi worker ama nungna panbada asok apan nangkhre Thaudok adu ngasi nungthil pung ani taba aduaida ex MLA Abdul Nasir na mahaki masing yablaba worker single loinana leiprakpamda house to house campaign chatlingaida MLA bu yadaba mioi singna campaign chatpa yaroi khun asida ex MLA boycott tori haina athingba pirakpadagi worker singa khut thoknarakpani Thaudok asigi pau tabada Lilong Police amasung Thobal District ki SP Dr S Ibomcha amasung additional SP2 na Luchingba ahenba police force ama laktuna irang adu lakshinke Thaudok asigi matangda ex MLA Abdul Narsina aikhoigi paumida fongdorakpada Thaudok ase mikhal adum thokpa Thaudok ni mahakpu yaningdaba kangbuna adum yetpa masidi hauna sani ngasigi campaign adu yam peaceful oi like frakpamgi miyamna mahakpu saugat pibada natana mikhal da mai paknaba bor pibirakpa adugi damak thagali haiba wafam thamlake Kitang nungaina daba kaino ma thokpa khotpa sidi amana group ama idi kanaguma candidate am pamba amana kanaguma ma saugatpa sidi adum thoknaba photne adu yam peaceful loida mayam punna changa ga cooperation lai frakpam da piraga nupi kaya thoga ga house campaign yawiba aduga tungda su formor piraga mai pakpo oyoina haibirakado ai lai frakpam prajabo amakhana thagatchaba Nakal amaromda ex MLA bukhungang asida changba yaroi haina athingba piriba kangbuna aikhogi paumida fongdorakpada haukiba me thada lekai asidagi club ki mioi amana PDS ki chenggen bagi matangda matamdugi lilong kendra gi mihut oiriba MLA Abdul Nasir mobile phone da athiba wahai sijanaduna khungang asigi miyambu yamna usit thawoidana ngangkiba dugi matangda MLA na sengdok pirau maduna trabadi khungang asida changba yaroi haina athingba thamke adubu ngasi fauba sengdokpa tawdana ngasi mikhal ga mari leinana bot khomba lakpa aduda athingba thamke bani haiba wafam thamlake Noi me amse aina nairaga aina ngangning bata ngangaga aina tawning bata tawba yai aduna ngachi ju noi aina ngangi to kasu nate aina ngamani haibagum mangna namgai ranga sangap kaje ngachi di yada dana mag hangare aduna mangda thoki digi wari dugi matangda mag singdoktrabadi kullajida mag thongda Lilong AC ki hangduna leiriba assembly seat ki by election gi matam nakshilakpaga loinana political party singna magi mirep thadoknaba sem saba honare Bharatiya Janata Party na by election asida makhoi gi oina mirep thadoknabagi thorang tawbaga loinana ngasi Lilong mandal gi oiba party office ma Lilong Tairen makhongda hangdokre Thauram aduda wangang bada BJP Manipur Pradesh ki Vice President Usam Devena Fongto kibada Lilongda BJP ki permanent oina office ama sangaba haibasi Lilongi praja pumna maki chauthok saningai ni loinana lakadoriba by election asidasu BJP bunung shiba karmi kayana mandal asida sahyok pibiyo BJP Thobal district ki president su oiriba Y Kumar jina Fongto kibada Lilongda mandal office hangbana district asina BJP ki oiba mapangan kankhat alagani Private school na khumang chaushilakpa aduga lenga ki school singna marai chaitharakliwa asina lamdam asida drop out maharoi masing hengat hanbani haina handak tanauna education minister S Rajena Fongdokre Education S department amadi samagra shiksha Manipur ani na khushamdana sinduna konung mamangda leiba Manipur State Film Development Society MSFTS pangthokpa nauna education minister oirakrava S Rajen Butaram na okpagi thoram amada Fongdokibani Education S ki Director L Nandakumar, Council of Higher Secondary Education Manipur Koshemgi, Chairman L Mahendra, Education S ki Commissioner T Ranjitna Athoiba Mitunglen Singh Oina Saruk Yake.
Minister A. Rajena makha taraduna lamdam asida tungi yumbi oigadoriba angang singda education pinaba hotnabada lengaki school singsina sothana lairiba asi karidagi oirakpano haiba adu athubada thigalagani education chokhat hanba haiba asi lengak amadi education department gi makhada punna lairiba section khudimaki officer sing oja sing puna kushamdana chatminaraba matamda tangamgani lamdam asida mama mapa oiba singna macha singbu lengaki school da ming chalu yadana sel leirabasu leitrabasu private school singda thanaba hotnaribano oja singna mathau phajana tawdaba natraga school gi oiba infrastructure singna oigatra haiba adu ahanbo oina thigatpa horagani haike private school da tuition fee lawi uniform gi paisa lawi lairik ki paisa lawi madogi moida tamba chhatra singji gari bhel da bhara tingaga chalhali adagi tuition tawi mayam ama tawraga paisa mayam ama thada bai school sida nai koi ming change phangnadraga ai koi uniform lem na piriba lairik lem na piriba madogi khongo bag loina mak free da pibada natana masamo phana ba chana ba chinjak phawda koi chak phawba pijara ba matham sena government school dana ming chan biu ya disi kari dagi soi gribno habse masi koi naina ba yam darkar hoy Miyamgi luchingbo ina thagat kiba luchingba kharana masagi kanaba yengduna khudong chaba khara fangnaba chen khibada praja singi karisu yengdaba asimak yamna laibak thibani haina Manipur Pradesh Congress Committee MPCC ki President M Okentrona phongdokrai wafam asing asi BT Rota laiba Congress baban da pangthokpa LJP Kishan Cell Manipur gi President yauna cell gi member kuntra taret INC da changlakpagi taram nokpagi thoramda phongdokhibani MPCC na sinduna INC da changlakpagi thoram aduda party gi BPT Mangi Babu yauna party gi luchingba sing ex MLA singsu saruk yakhi Singhat Saikot Chandel AC gi manungda laiba aduda LJP Kishan Cell Manipur State Unit ki President oiramba Thangkholal Baite na luchingba miyoi kuntra taret adu party President M Okentro yauna luchingba kayana taram okpaga loinana party gi lengyan phi yanduna ikai khumnaba utke President M Okentrona hai kibada ngasidi party asida miyoi kya changlaktuna party asigi mapangkal hena kankhalhalle Congress Party asida thajaba thamlaktuna party asida changlakpasi yamna nungai state asida sarkar pairiba BJP na luchingba sarkar asina miyamda achauba namthak tawduna miyambu lana lamjingduna leiri masi aikoina achauba para ama tambibagi matam oire handak pangthokadoriba maraki mikhal asida party asina chapchana thingnanaba sem sare haike party se yogi adi bagi uthat re si matak takai kai mayam bunni na lai party se pagan kalensi lakadorba adonama se council election na MLA election na tamam da chara ko da ko panjagi ba target ko si congress ko musi ko mayam thokhi na ha na ki ma ba musi banaba amasung congress ki kami ki ma ko water ko mo kan nai ko khasi na chara ko district ADC के भी प्रदर्शन मंगाए MLA के भी प्रदर्शन मंगाए कोई पुन्ना लेकिन ये तो ना खाने के मुझे सामने पर खाने के जब आपको लेकिन सी है वो हम जब लेकिन Mamang tha September 13 Tengnopal District ki Tengnopal Police Station konba Aimol Chingnung Hut amasung Aimol Khunwai khul ani ki marakta thokiba khana chainabagi thodok aduda laikhidraba pastor amasung Asok Apandangkraba khul animaki khunja singda selgi pengtengbang sing khushinakrei Indigenous Minority Organization Manipur IMOM, Indigenous Minority Socio-Cultural Organization Manipur, United People's Front amasung National Identity Protection Committee NIPCO gi luchingba singna khul ani maki chatuna sel gi tengbang sing adu kushinaramke laibak thiraba thodok aduda laikhidraba pastor Thangjalal Aimol gi loina vi dia livonda lupa lising manga awaba tengbang oina kushinaramke amasung khul ani maki Asok Apandangkraba khunja singda mateng pangbo ina lupa lising tara village authority singi thangda kushinaramke Indigenous Minority Organization Manipur ki President Midan Maring Indigenous Minority Socio-Cultural Organization Manipur ki President Mamsokan Bapui United People's Front ki President W Second amasung National Identity Protection Committee ki President TS Manihana khul anima ki khunja singda ingtha tapthana leibiduna mahausa gi punsida khul thangnari ba khunja singna nungsinana leiminana ba purakpa oirasnu haina phongdoke
Aimol Tribe Union Manipur atumna hana president oiramba athoi Aimol na fongdorakpada khul anina yetnariba sanabung asigi khul animaki mapu oiba yadavani khul amagini haina soidana wayal lakani matam aduda khul amadi wakhalda nungaitaba soidramak lakpayai madugumba nungaitaba adu thoktanaba ngasi lakpiriba lupsingna Manipur lengakta takshin miduna sanabung phangaudraba khul adugidamak Pakraba sanabung ama soidana pibiyu haina hotnabiyu haike Manipur lengak nasu khul animak asigi khanbiraga sanabung phangaudraba khul adugidamak sanabung ama soidana semgat piyu haina lengaki pukning chingsilakle le ground ma tang CMB na ba apil si CMB na kung yohan di ba galoy na khoina ngam na thak ta mating pang bi gani ha si ai lakpiri ba organization singbi mathakta apil tawningi masing yam da Aimol se adugumba Manipur se ta khaltik natana India gi mafam da natana prithvi gi mafam king sak tak pa Aimol ko isu leiri ai du sa phuk chubadu maduma ai gi wakan dagi Aimol community sing se da maru da ti nau sing da masima ai apil tawjari Hauzik pau ki marak thana ten break amamuk lominasi Isagi nungaitaba awaba pumnamak da chama fahanba ngamba Baba Afzal Saha Ana layong khangdaba hidak na faba ngamdaba kanagumba na pizza pithak tawduna semjinkiba Lonaba yeknabadagi ngakthoknaba mane mamau yanadaba nungshiba hanba yumban punsida ayet apan leitanaba angang yaudaba yaunaba amadi modeling film da mai paknaba pumnabak amuktang tanabiyu nungaitaba awaba pumnamak koknaba ngasima call tobiro Baba Afzal Saha contact number 703-796-1167 Nang na medical ta masat pado ay siyaw gina nang naktahang bala ini. General Nursing and Midwifery GNM 3 years course, 12% arts or science stream and confused to become a part of one of the most respectable professional career of all time. 12% above duration 3 years 6 months. BSc in Medical Radiology and Imaging Technology DMRI. Ultrasound, MRI, CT scan, X-ray. BSc in Medical Laboratory Technology. BSc in Operation Theatre Technology. Admission open for Naurem Birahari College. Permanently affiliated to Manipur University and included under UGC Act 1956. Free admission for tourism and hospitality management and various other diploma to degree courses and training programs. And also special classes on Indian stock market for those who want to invest or day trade. Classes for beginners to intermediate and intermediate to advanced level. For details, please contact or WhatsApp 700-509-7748 or visit our website www.nbcollege.ac.in. Breaki matungda makataba pau pizari. Imphal West District ki manung chanba Wangoi Thongnauzam Laikai da laiba Biofloc Fish Farming Center da chatuna farm aduda paikhaliba thabak sing hakthengnana yingsinkhre. Khongsat aduda Chief Minister na Biofloc Technology sijanaduna mai pakna nga yokpagi thabak paikhaliba long jump boss pu pukning thogaladuna hai isa gi leijari balamda araiba mongda asiguma makhalgi nga yokpagi thabak asi paikhatpa yai Biofloc Technology sijanaduna nga yokpa asina akoibagi fibam dasu akaiba pi tabaka loinana maduda sijanariba isingi magunsu manghandana thamba ngame Chief Minister na makatana lamdam asida Biofloc Fish Farming mai pakna paikhanaba Fisheries Department gi official singsu miyambu wakal tahanbagi thoram pangthoknabasu khanganke Chief Minister gi khongsat aduda Fisheries Minister S Rajen Agriculture Minister O Lukhoi Additional Chief Secretary M.S. Khan amadi atai lenga ki makokthongba official kayasu loinake COVID-19 thengnabada lengak asina ngasi faubada lupa crore humpu sizinakre tha asigi taretagi hauduna lengak asina laichet asigi matangda miyambu wakal tahannabagi damak hauzik leiriba asidagi hena ahenba campaign ama chathaba hauragani laichet asibu ngakthoknaba leiriba SOP singangna chalabadi laichet asi thengnabada thoina waningai oite haina Chief Minister gi Health Advisor Dr. Sapam Ranjana Phongdokre Imphal Secretariat South Block ki Conference Hall da pangthokiba paumi singa unaba amada Dr. Sapam Ranjanna lamdam asigi miyamna home isolation ki wahan thok khanglakpa laibak phavane ngasi faubada miyoi chatruk home isolation tawgi palaikre home isolation tawbana laichat asi makha tana sandokpa thingbada chawna mateng pangle laichat asi bu thengnana ba hotnabada lamdam asigi private hospital singnasu angamba thakta mateng pangduna lakle
loinana non covid laina singbusu adumak manaba meeting de yengle amaromda covid 19 gi laichatna ka hena hengalakpa thoklabasu thodok adubu mayok yaba ngamnabagi damak lengaki maikaidagi sem saba loire hauzik fawbugi oina laichat asi ngakthoknaba hidak leitabana aikhoi kumba laichat asi matau karamna hingminagadage haina khanba matam oire lengak amadi mari leinaba loshang singna laichat asibu ngakthoknabagi damak piri bachana kanglon sing ngakna chalaba matam data laichat asi lanthingnaba ngamgani haike Manipur ki praja pumnamak akoi hona minaraga akoi ngasai haijagi bedo positivity rate handarakpa low oiba handarakpa dinate low oiba duga recovery rate so yamna wangkhalakpa adum recovery rate se adum almost 76 plus ne akoi na hoji keno torise duga fatality rate ngasai haijaba fatality rate lagi daba keno ji percentage te yam pi agazo akoi fatality rate se masimatang khara hena amuena handaragadi ngasai 0.6 haijaba adugagi hena handaragadi akoi natraga level 0 bo yoragadi akoi yamna nungai gadoba yamna akoi duzo yamna karine encouragement haigadra praja duzo yamna sigi laina zileraga zo akoi siba yaude haibase sigi dang akoi si akoi meyam lai khoiraminaraga akoi honaba yabang honaraga sigi level zo akoi puraknaba akoi adum honazari Amaromda Paumi Singa Unava Aduda Saruk Yakiba Manipur Health Service ki Director Dr. K. Rajona Manipur da Hosik Lariva COVID-19 ki Pibam asi local transmission da khara wangkhatpa stage adu yaure adumaku community transmission makti yautri lamdam asda test unaba machak wat palaite control tawraga sijanabani haike plus nasai praja missing do adu su gyan ta bi sini ga yakoi hadse thatal tare se yakoi praja si gyan ta na bhai hoji gyan ta te masi gyan ta da masi ki thol pune yakoi community transmission le se adu na ina haije si maya putna da gyan ta mina se ba yakoi putna gyan ta mina da yakoi gomen nga tara thimba se ki possible ne ba adu na live missing do yakoi na khana se na thuka da badda mangai yakoi haije ri sondagi airport ki thagi basu yakoi lockdown se ni distancing thamji kosi and he lapodagi adi nuki kisu lockdown leri moina adagi airport ki mapandagi lakosu distancing togadamni haibidi amaga lakun masana sana su nga su ngai bidi yai dana kwa da ina base mase koi to hanjading State asida haukiba pung kunmari gi manungda COVID-19 positive oiba Imphal West District tagi masagi chahi humpu suraba nupa amasu laikhitre mahak Porampata laiba Jenims Hospital da laikhidabani masiga tharaga state asida laina asidagi laikhidaba apunma masing humudra manga sure makata nangasi COVID-19 common control room dagi thadorakiba cherol amagi matung ina pungpha masigi manungda general population dagi nupa chamaga tara taruk nupi humudra taruk amasung CAPF ki personal yankhai nipan yauna punna mioi chani yankhai state asida nauna COVID-19 positive oire general population dagi nauna positive oiraba mioi sing asi mapanda chaludaba ngaktani hariba mioi singi manungda Imphal West District tagi mioi yankhai taruk Urkhul District tagi mioi ani Thawal District tagi mioi tara manga Bisnupur District tagi mioi mari Kakching District tagi mioi kunmathoi Tamenglong District tagi mioi nipan Churachandpur District tagi mioi tara taret Imphal East District tagi mioi yankhai taret Kangpokpi District tagi mioi ahum Senapati District tagi mioi ama amasung Tengnupal District tagi mioi nipan yauri Amaromda tongan ba COVID care center singdagi apunba mioi chama kunmapan nauna test tawbada negative oibadagi discharge tawki nauna hengalakli ba amasung discharge tawkiba masing asi tharaka state asida COVID-19 positive oiba apunba masing lising tarani thoiga chama subna manga yaukhre masigi manungda apunba mioi lising mapanga chahum kuntra mari discharge tawkhiduna active case masing lising aniga chatruk mautra taruk leire aduga leina asidagi phagalakpagi changchada humbra taret ka dasmik tarada hanthare Ngarang ayuk Arunachal Pradesh ki Changlang District ki Manung Chanba Tenma Occidenta Mapan Suba Sam Rifles ki Kanboy amada lan chathaduna asi ana yahan khiba adu aina thinkraba lalalop NSCN GPRN Alpha I amasung RPF ki apun malan mina chathakibani haina lalhaulup ahumna ngasi puna thadorakiba cherol amana claim tawrakle cherol asina makha taraduna chathakiba lan aduda IOF ki lanmi ani hat ki amadi kayana asok apan nanghanki makha tana loilam sandokpada haling draba Indiana makhoi ki
खुबम नुंगदा वेशिया की चमजरबा मियामबु तुहत्पिबा अमदी ओटपी नैबिबगी थबक लेप्तना चथरी वेशिया लमदम की ओइना रिवोल्यूशन की खोंगथांग असि इंडिया लेंगाकना लमदम असिबु नमलौ लौसलिबा मखै मांगलोमदा चंगशिनबा हाइबसिना ओइगनी अमदी मियामगी हकपु ngaknaba matam pumbada khongpham chepna lepli hairi afaba lu henba lamdam ama oihanana lamtu sengba thorongi makha chatharak pasaruk ama oina langmaidong maning mayai lekai gi thawai yauraba ahal naha kayana upako manipurga khushamnaduna malemgi kaitharakliba mahausa gi khal asibu kanbada kharadang oirabasu mateng oina ba haiduna uchara chama kunthra rom lambigi nak yata thaba hokre Thauram ase Green Mission Manipur ki brand ambassador oiriba Valentina Arambamna ayuki pung 8 lom tabada hoduna thaumi nifu rom saruk yaduna mapum phana pangthokhibaga loinana uchara pirakhiba Thawal Forest Division ki forest officer Devala Leiprak Pambusu thagatpa phongdoke Chahi asigi su ngasi October manga asida pangthokliba World Teachers Day lisingani kungi theme Teachers Leading in Crisis Reimagining the Future asina hauze corona laichana education na piriba chaithing asida resafe tawna ba piriba theme asi miyam da khanganna gi pandam galoina na oza singna malem da loriba thodang amasung society da contribute toriba asi ningsingba amasung ikai khumna ba utpa galoina na MSU MSF KSA amadi suki apunma body ama oiriba JSCC gi maikai dagi World Teachers Day asida Kanglaipak Manipur leiriba oza singbo ikai khumnaba utpaga loinana yaifa pauzal pijare Kanglaipak ta leiriba school college singi oza amasung intellectual society bu luching liba oza singna lauriba thodang sing asida hainingai leitana cherol asida thagatpa phongdorakli Malemda leiriba oza singna kathokpa kayaga loinana lauriba thodangbu singthabo oina UNESCO na lising amaga chamapan mautra mari dagi October gi manga bu World Teachers Day International Teachers Day haina lauthokpaga loinana malem gi leipak chama henbana numit asibu malem gi oza gi numit haina chahi khudingi tongan ma thim kaya mingthonduna leipak kaya da awareness program kayaga loinana pangthoktuna lakle chaliba chahi asigi su ngasi October manga asida pangthokliba World Teachers Day lisingani kungi theme Teachers Leading in Crisis Reimagining the Future asina hauze corona laichana education na piriba chaitheng asida resafe tawna ba piriba theme asi miyamda khangan baga loinana oza singna malemda loriba thodang amasung society da contribute toriba asi ningsingba amasung ikai khumna utpaga loinana KSA na World Teachers Day gi KSA gi head office ta pangthokre October ki tang manga malem gi oina ozagi numit ka mari leinana ngasi Manipur Private School Teachers Association gi nauna khalaba executive member sing thabak paina na bawa saklobagi thoram ama ngasi association asina sinduna thangmai ban gi DM college campus chalaiba ima khontokhan bi sanglenda pangthokre ngasi gi thoram adu da puna executive member taruk wasaklauke thoram adu ga mari leinana association gi maikai dagi phongdorakhibada Manipur gi mahai masingi phibam hena chawkhat hanna ba hotnabada private school singna achoba thodang lore Masida oza singna mathauda kathoktuna mahairoi singbu sembada achoba thodang lore adubu private school oza singdi ngasi phawbada namthabiduna thambiri maram aduna Manipur Private School Teachers Association na oza singi yaifana bathaba kaya pangthoktuna lakli loinana National Education Policy lisingani kun chana hankhibadagi lamdam asida honglakliba mahai masing tambagi maung asiga chana na mathau tawba ngamna ba oza singda ahenba wakhal losing pinana ba hotnaragani haike Pau ki marakta namuka sona ten break amamuk lominasi. Al Hayat, the best halal restaurant in Manipur. Miyam na pam na chanariba Al Hayat restaurant gi hauraba mathel khudingmak red delivery app ki khuthangda order tobiraktuna yamna laina ahenba charges yaudana isa gi yumda thilaknabagi khudong chaba bijari. App si download tawduna app si gi khuthangda ngasimak order tawbiyu. Chana thaknaba polam sing khakta natana imung amada nongmar changdraba yadraba grocery item kaya marum suna fanglaba app ngasimak download tawbiyu red delivery for you miyam gi thogal gi damak thong hangsare miyam gi damak ahong ba wai malda adom gi mathau taba apamba commercial vehicle amade machine sing wai binaba aikhoi gi phone number 9615846446 ta call tawbiraktuna deeper haiva excavator JCB Pokland Volvo excavator hairiba sing asidagi adom gi mathau taba apamba machine sing waibi ba yaragani Sina phare tan badi nate ko asengba aina apamba darkar oi ba grocery item sing da
Red delivery app sijanaraga order tawbira loire. Chaningba restaurant gi food po ersu overpay tawbudi laardana pot khudingmak discount pibaga loinana khadakta inakti yorai sine. Red delivery for you. Break ki matungda mayambu taram nokchari makhataba pau pizari. Lamjingba group ki masalo shangama oiriba Kangla Food Productions Nambol na sinduna mamang thagi tara mathoidagi kuntra fauba pangthokiba online selfie contest ki result lauthokpaga loinana saruk yakiba mioi singdagi khangalaba mioi singda mana yenthokpagi thoram masalo shangi office da ngasi pangthokre. Thoram aduda Kangla Food Productions ki General Manager L Romena athoiba mitunglen oina saruk yaduna contestant singda mana sing yenthoke. Ngasigi mana lokraba mioi singdi sears ta ahan bata kraba cherry nongthongbam apokpa khurai thodam lekai lights ta ahan bata kraba donali chingshubam apokpa Biren Kumar Nambol Khavi aduga consolation mana fangkrabi contestant ahum Tongbram Puspa Sanathoi Waikhom amasung khwaidagi chahi nauribi Tanik Smaibamsu khwaidagi hena masing yamna sears tobada ahan bamasung lights tobada ahan bata krabi nupi macha ani yauna consolation mana lokrabi nupi macha ahum punna mioi manga citation cell gi mana amasung khudol pot sing piduna pukning thogatke thoram aduda lights ta ahan bamana fangkrabi Donali Chingshubam amadi atei consolation mana fangkrabi singna harau nungaiba phongdokpaga loinana Kangla Food Production na hena chawkhalakpa amadi achauba contest sing shinbangamba oibira u haike. First years ki mana lokrabi cherry nongthongbamna ahan boina yawba contest asina mangonda anoba inot ama pibaga loinana makhata na silakpa contest singda saruk yaduna mana loba ngamna ba hotnagani amadi Kangla Foods Production su hena chawkhalakpa miyamge thabak tawba ngamba mateng pangba ngamba aduga indigenous food sing malemda saktakpada achauba thodang loba ngamba oibiu haike. Sida khwaidagi anoba experience makhal amani sijo aduda Kangla Food na sigumba contest mayam online da khoi lockdown man da sumaina tawbiraga khoi da moi su promote taw bo na ba khoi ju fame ama phangoba se agi da ji ngam lai bo phabane aduga anoba atopa anoba mayam contest ama ju sinbirak ni haina aina sa tawje aduga indigenous food mayam sumaina promote tawbiba se agi da maktadi Manipur gi da maktasu lai bo phabane haina khanje. Kangla Food Productions ki General Manager L Romena Kangla Food na silakpa makhataba thoram singda miyamna hena saruk yapiduna hena mapum phaba ngamba contestant singsu hena nungai yai fakhiba amadi Kangla Food na anoba makhalgi indigenous food items sing puthokpa ngamnaba hotnaragani haike. अखोगी इरमदमदा साजब पोसे लेब मयामदा आहौबा अमसुंग हक्सांग फनबा अखोगी लेबिरिब प्रजा मयाम मणिपुर सिदा लेजे कमाई तोना फंगदगे हाइबेगी अदुम पांदम मखता छिनजगिबनी ngasi nungthil pung ahung minute nifu manga rom taba matamda Bishnupur District Police Commando gi kangbu amana tidim lambi ki Ninita Standard English School manakta lambi asida lakba auto rickshaw ama check tawbada gari adu ta tonglakpa miyoi amadagi kilogram mari henbagi kani fare kani ga konana farba miyoi adu thangboi haukip chahi kunga mapan apokpa nesai haukip kawe Churachandpur District ki B Kholmun village chagine thaudok asiga mari lenana case ama lokhatuna makhatana thijinaba fagalaba polam galoina na miyoi adu Moirang Police cha sinakre. Ngasi ayuk pung tara rom tabada Kakching District Police ki SP Victoria Yengkhong ki meeting makhada Commando Unit Kakching ki Head Constable ki S Bobo na Luchingba Police Commando ki kangbu amana sora maning laikai da achat awong sing check tawbada Honda Dayo thoduna lakpa miyoi ama brown sugar gram humpu humdoi ga kona na fare hare brown sugar ado sapon cap manga da haplaga purambani police ki pauna hai farba miyoi adugi maming MK Faruk chahi kunmathoi apokpa Tamizur Rahman kawe sora maning laikai dagini Farba brown sugar amasung gari aduga konana miyoi adu makhataba ain gi oiba thabak lokhatnaba Kakching Police sinakre hairi. People's Task Force for COVID-19 gi volunteer sing miyam tinba mafam sing da chatuna COVID-19 nagi ngak thoknaba chana kanglon sing khangmin nabagi changshilakpa awareness campaign gi manung chana ngasi su task force asigi volunteer singna Masajid Road Pauna Bazar amadi Thangal Bazar da awareness campaign chathake awareness campaign asida marks uptana pot yonba leiba physical distancing tawdaba amadi bank singi mamangda physical distancing tawdana queue lepa kaya thengnake asigumba SOP ngaktaba kaya asi task force asigi volunteer singna wakhal tahan baga loinana physical distancing ngaktuna queue lephanke chana kanglon ngakna dukan pot yonana bahaibada yadabadagi dukan ama thonglon sinke
Nakal Amaromda People Task Force for COVID-19, Indian Red Cross Society Manipur State Branch, Indian Medical Association amadi Association for Healthcare Providers of India ga puna Khun Laikai Singda COVID-19 Laina Laichet asi Khanghanba amadi Matau Karamna Thingadagi Haibigi Matangda Leptana Awareness Sathari. Kangchup Kaithelda Social Development Association Kangchup amadi Kangchup Women and Maira Paibi Association ga puna awareness pangthoke. Laingak asigi Economic Development Program EDP scheme gi makhada ahanba phase ki oina beneficiary kuntrada local yenau yankai ngasi yenthokre. Department for Welfare of OBC and SC amadi Department of Minority Affairs anina sinduna not AOC da leiba MOPSki complex sathakiba thoram aduda Department of Minority Affairs OBC SC ki Commissioner Jacinta Lazarus, Department of Minority Affairs ki Director NG Bogendro, Department asigi Deputy Director Chabungbam Bizananda amadi Department asigi Chief Finance Officer NG Romena mathangshina Chief Guest President amadi Guest of Honor sing oina saruk yaduna pangthoke. Thoram aduda Chief Guest ki oiba warolda Jacinta Lazarus na lengak amadi Department asina lamdam asigi OBC SC amadi Minority singi St. Milon hengat anaba paikhalakba khongthang oina khangalaba OBC dagi lising amaga chani taramapan SC gi chani subna ahom Minority ki lising ama chambri kungani thoi puna beneficiary lising aniga chani pani fu marida yenau sing asi yen thoktuna makoi gi St. Milon hengat hanba ngamlagani haike. Even the ones who have come during Myamgi Numed, everybody have been considered, and we have done our best in selecting the beneficiaries. But of course, the requirement is much more than what is available. So we will be taking up in phase wise, and we will try to cover whoever has applied to us so that each and every needy person is covered in it. Yumda loiba sa shandakan naba laina sing maru oina food and mouth disease amadi brucellosis laina sing dagi ngakthok na bangasi Joint Director District Veterinary Office Thawal gi makhada Kaksing District ki manung chana laiba Union Club Thongjawda National Animal Disease Control Program ama pangthokre. Thoram aduda sanau chani marfu taret amadi hui maudra mapanda tongan bahidak sing kapthoke. Bisnupur District ki Kumbi Police Station da Lairel ama changlam badagi tek takaidana kallaba matung mari lainaba forest ki miyoi singda sinakre. Kumbi PS taki fangba pau na hai Lairel adu ngarang nomaizing numit ki numidang pung tararom tarakpa aduaida Police Station adu ki office ki ka amada changlaga leiram badagi thengnarakpani. Lairel ama laire haiba hek khangbaga Kumbi Police ki personal singna Moirang amadi Kaibul Forest Department ki staff singda pau pike. Forest ki miyoi sing amadi PS ki personal sing pullaga Lairel adu matam yamna changna rescue tongna pohonaki tungda Lairel adu tek takaidana rescue toraba matungda ahing nongyai pung tarani thoi makhairom tarakpa duaida Moirang ambadi Kaibul Forest kangbu singda kushinaki hari. COVID-19 na maram oiduna wanaraba matam asida Konthauzam Kendragi Social Worker Laishram Nandona mahaki maikaitaki mahaki pognafam lamdam oiriva Yarobam Dear Gram Panchayat ki manung chana Awangjiri ki yumthong khudingi imung amada cheng keji manga ngasi tengbang oina yenthokre. Awangjiri mamang lekaida khul asiki club ahungi mute sing Awangjiri United Progressive Club ki Secretary O Surchandra, Awangjiri Guidance Club ki Treasurer M Hemanta amasung Awangjiri Naharol Yaifa Club ki Secretary S Koipi yauna amadi atay club sing adugi member sing da cheng sing adu kushinaraba matungda club ki miyoi sing na magi lekai ki imung sing da cheng sing adu yentoke. Hauzik pau ki marakta na muka so natin break amamuk nominasi. Ma, kaidorage pairaga leiramisna. Hospital da satlubane. Haksangsi khara nungaitedana. OPT ga amata sangalhaude. Mina marol ama siliba. Nongpa sina karimta kanadi. Phola sida ungdun adum leidisini. Magi phola se thugai khibada soiro. Adugi oire. Mobile paraga kanabadi amta lawroi siangangje. So, kita khungda thamuko. Yamna tangai phadaba natradi yumdagi adum phone da doctor ga wari sanaraga tanaba yare ima. Kamaina se nang suyango ahambada isanjibini OPD application se Google Play Store dagi download tawrani adagi registration sida namaga mobile number hapsilaga verify tawrani adagi anabagi maming matha hapani adagi doctor asangba amaga
adum saksa unaraga wari sanaba yare. Yam phaina dudia. Se. Ima kay nungai taba leibage haibiyu. Ibungo doctor, imagi kokse ngauri tawi. Saning thakning basu kaya phaude. Adom smartphone da e-sanjeevani OPD application download tawbiduna natraga computer tablet sijinaduna e-sanjeevani opd.in da sangbiduna isagi yumda komna amadi lemna laying bayabagi khudong chabasi lawbiu. Europe da Engineering Management PIZ amadi General Course tamningba mahiroi singidamakta scholarship 100% fangbada natana stipend oina 4.2 lakh fangbagi khudong chaba leiraba mahai tamfam singni. Loina na India amadi foreign lebak singda MBBS MD course na chingba kaya masu tamna bagidamak amadi education loan gi khudong sabasu pizari. Hena akupa moral gidamak contact tobiro Fort With Global Consulting Private Limited North AOC K Grupat Infal. Contact number 6909374625. Break ki matungda makataba pau pizari. Kana leizatraba tola taraba miyoi singda pukning thogat poina mateng pibagi maka chatharak poina apunba pari imom mochaf kruf nambolna sinduna ngamjaba firon acha athak pizu pijambada sijananaba sapona chingba mongsangai da leiba BB Paul Mental Development Home da mateng pangkhre. BB Paul Mental Development Home Principal Takhelambam Anitana atai school singa yingnarubada special school lama oriva school asi chalaina bahotnavada aduki matik awaba kaya mayoknari. English ani taranipan ki Marsta Edet School oina lokshenduna leiriva school asibo full conversion tobiduna school asina awat apa kaya semgat sagat ningliba kaya asibo mensinduna amadi sarkar asigi mai oibiu haike. Ngarang Kalinagar Part 1 da leiba miyoi ama juri bangi usathol da leiba district hospital la pukhatuna laying ba matamda RAT test obda COVID-19 positive oiramadagi mahakpo laying liba doctor ani amadi sister ama patient singa sokna panaba toramba maram oiraga hospital asida section thorang lokhat poina ngasi ayupung mapan fauba emergency treatment amadi delivery case natana anabasing laying khidre hairi aduga patient laying bada yaukhiba doctor amadi sister singsu covid ki guideline innaba poktak pikre hari. Section thorang lokhat poina ngarang hospital asida sodium hypochlorite solution na chingba kapthokre. Aikhoigi leizariba art form sing asi yokhatnaba hotnaba haibasi yamna fai haina arts and culture gi director NG Utamna fongdokre. Wafama sing asi iboyaima sungmang lila sanglen da pangthokpa Academy of Moirang Parva hangdokpagi thoramda fongdokhibani. Manipur State Sumang Lila Council na mapum oina sinduna pangthokhiba Academy ama hangdokpagi thoram aduda Naharol gi thaudangi pauche gi editor su oriva amadi media advisor Khoiram Loyalakpa amadi Manipur State Sumang Lila Council gi President M Purnima Silai masu saruk yakhe. Council na Moirang Parva gi matangda Academy ma hangdokpagi matangda Council gi Secretary Hemanta amadi Academic Sub Committee gi Chairman naba warepana tongan mawafam sing thamke. Thoram aduda saruk yakhiba Art and Culture gi Director NG Utamna haikibada Council na asigumba Academy ma hangdokpasi yamna fai masina Moirang Parva yauna aikhogi hana leijaramba kalagi machat adu ningthina khangba ngamlagani haike. COVID-19 leiringai cherak asida film nambagi thabak chathabagi ayaba pikre loinana film nambada ngangna chatkataba SOP ama Manipur State Film Development na draft tawba loituna mari leinava Health Department da thagatkre. Bus ki bara hengat hananaba ngasidagi Assam Motor Transport Association na Assam pumba matam kaktana chakaban kaukre. COVID-19 na maram oiduna Assam lengakna chana thaknaba pot lamdagi hauraga nongmagi tangai fadana changadaba potlam khudingmaki mamal hengat khrabasu association asida hanjina wakatuna lakiba bus bara hengat pagi matangdadi ngasi fauba lengakna thausa biba leite hari. COVID protocol gi matung ina Assam lengakna bus auto tractor e-rickshaw na chingba chada yangkhai gi passenger puduna thauna ba lauthokhraba amaromda gari bara gi mamaldi hengat pagi wafam yaurakhidaba asina driver singna chauna manghalle haina association asina lengaki mathakta maral sirakle. Hauzik sanabagi pawmuk phangbigani.
None district ki manung chena laiva Thangal Beles None battalion na sana khotna babu yokhat nabagi pandamda Assam Rifle Civic Action Project ki makhada sana khotna bagi polam sing mateng pangkhrei Thoram madugi manung chena khunja singna wari watai tauba madi Assam Rifles ki maikaidagi inkhalakliba naha singbu sanabada thawai yauna changshinaba hotna minasi haiki Manipur Cricket Association Sinduna MNCA Cricket Development Program Haudokpagi Thoram amang asi Luang Sangbam Dalaiba Luang Pokpa Cricket Stadium ki lecture hall da pangthokre Thoram adugi saruk amo oina Manipur Cricket Association ki President amadi Sagolban AC ki MLA RK Imona Sanaroi Singda Cricket Kit Sing Yentoke Thoram maduga mari leinana MLA RK Imona Fongdokhibada lamdam asi ki cricket sanaroi sing hen afaba sanaroi ma oina ba pandamda thoram asi pangthokpani piriba kit sing asi Ranji Trophy match sing da sinaba yarba kit sing ni state asi ki leiba cricket sanaroi sing na hen achoba tournament ki ada saruk yarakani habigi thajabalai haike tawraiba mayam si akoi si lakado season sigi hek yabada government ki SOP agidi BCCI dagi sanaba yare habagi madugumba lak matamda akoi club sing se ready leinaba adu danatana Manipur bisu Ranji gi team agidi atai teams lakado mayam koi state se represent to bilakado su masa se mentally prepare toba physically su ready leiba yanana bagi mawung sida sillaga ungda lakado season si hek yare habada sanaba yanana bagi lambi se senna bagi ni ngasi koina pangthok sari basi association sina ngasi nungthil phong kiba Manipur gi pauche singda kari kari maroi ba pau yaw khibage habedu mayam pun amutang khangminasi Kanglaipa ki maira chahi taret kuntakpa film oina namduna tungi mirol singda khangalagani CM MSF DS Hall gi maming Palace Auditorium haina thon kre Kakching da hangba unauthorized oiba rehabilitation center da leiba drug user kunmanga COVID-19 positive oire Mathong masakangba BDF personal the cell gi manapi duna ngasi su ikai khumnaba utkre Salaicha mapau CM na wangoi gi biofloc fish farming yengsin kre Kangla pau nongmai chingdol la mihut khanna ba honariba sing congress ta chapchana thengnagani English singani kungani tho election congress na mai pak na ba sem savaloire okentro moirang parwagi academy sanglen hangdokre Hauzel Mikhal amadi singnarak ba khudingmak thengnana ba sem saduna leire M okentro Manipur gi apun ma confirm case masing lising tara mathoi chanipan yangkhai manga yokre Aroibada maroiba pa amukana fangbigani National Sports University ki lam on ba honabada ngasi harau thelamadi senjam chirang ani gi lona ba mafamda police amadi miyam gi marakta akan mamongda khuthok nakre Wangoi Saitu amade Singat AC Singi Maraki Mikhal Lakliba November Tareta Pangthoklagani Mikhal asigi bot masing thibana tha asimaki tarada pangthoklagani Private school na khumang chaushilakpa government school na marai chaitharakpana dropout mahairoi gi masing hengalakpani haina Education Minister S Rajena Fongdokre Amadi haukiba pung kunmari asida COVID-19 positive oiba miyoi ama leikhidabaga loinana anoba positive oiba miyoi chani yangkai thengnakre Ngasigi oinadi Times of Manipur numidangi pau matang asida loisinjare mideng tabiriba singbu amukana khurumjare